मरुइबा अपडेट खतंग मैम तेंतंग थमजगी एनपीपी की स्टेट यूनिट प्रेसिडेंट एनकाईसी लेखिद्रे हैरी सही निफुग मपन सुरबा तदुबी असेंबली कंस्टिट्युएंसी की एनपीपी मणिपुर स्टेट यूनिट प्रेसिडेंट लोइना MLA एनकाईसी लेखिद्रे हैरी सौरना ngasi nungthilgi pung amaga makhaimuk taaba matamna maki official residence lamphel imphal lekhidabane हैरी माकी अनाबना मरम मोदुना लेखिदबने हैनसु थजने ओइरिबा पाउसना मखातारी मखासा थरकपोइना कोरोंगंबा खुमन थगलकपा पोसंग तंग म्याम दा शेयर तौजगे अफब लिसिंग अमा तौरसु असोइबा खरादा सैबु हुनबा nganglakpa haibasi mahauksani leibaki thabak tawba haibasidi miwari dum khara taba tabani isil inaw sing adubu phattaba tawbudi aikoina kaidonungda sagoloi mi yamlakpanina karan khrade dum mak yawgani madu aikoi langumsi kansu kaloi ngasi etina laira khulakta sinba thungna aikoi maitai punsinsi igi pal ngak sikaina koilaw lawdana tawribasi ayambana angawba thauleitaba oina urangmani adubu kaisu khalunu matamna loi purakani khanglakani makhoina udaba tungdo oirakadaba kaya aikoi hana urubanani makhoisu urakhigani puyada hirami angawbu masing yamlakani angawbuna phausuraga sara nongkhaigani nowa aki wari gumani mahakna hijau sabada mayamna angawba thauleitaba oina ubado ising isaw lakpa matamda punamak magi manakta satlaga hingnaba honnakiba aduni haba wapham su Korounganba khumana phongdorakli Manipur top channel gi maikaidigi maruibi ipausing miyamna thamjari hanba lam khopsin basing miyeng sangbinaba maitai alliance na chief minister taksingkhri aran mamong de ladiba lam record sing historicals record yumpham oirga semdokpiu maitai alliance Manipur gi reserve amadi protected forest area da ain kaina encroachment torakpi thabak ning thingbinaba maitai alliance na chief minister Sire lama piduna pukning singkhri Maite Alliance na Chief Minister da pisin kiba memorandum aduda Manipur gi reserve amadi protected forest area da ain kaina encroachment torokli basida hakshina lobiduna lokhat piaba thabak lokhat piwa thuba matamda survey amadi investigation chathabiduna reserve amadi protected forest area manungda aran mamong lamgi report leidibasi historicals record yumpham oiraga semdok piu hainasu Chief Minister amadi Manipur gi lenga gi pungning singsili memorandum aduda Khudam oina piraduna Chuchampur gi ke Songjang protected forest Khugar reserve forest amadi Imphal East ki Khamelok Goltabi reserve forest area unauthorized officials singna senja thumja tawduna aran mamong lam khopse libisingdagi lamgi pata piduna lehali asigumba thawong singa singi khul amasung kumja english singa maga samapan go humfuda english singa maga samapan ga yankhai ge tre lairamba du kumja english singa ni ga kun go humdoida khul Lising amaga sani pan ga maudraga mapan hengatuna punna khul lising ahum ga sani pan ga yankhai ga taruk surak pai bisi yamna section ngai oire haba wapham supali laingangna lambi thong semlakpada lauksinba lamgi compensation pibigi thabak transparent oina pibe ngamna ba illegals encroachers sing masak muna khangdukna ba thawrang lakhot piu haina su taksili Manipur miyam amadi state laingangna Manipur gi lam umangi saruk amadi heritage kanna ba thabak lokhalakpada maitai Diaspora singna matam pumada lepli haina sphungtukli amaromda Manipur gi nauna governor oiraba Ajay Balagi pungning singsiladuna Manipur paikhatliba highway project singi thabak khumang saksinana ba National Highway and Infrastructure Development Corporation Limited NHIDCL da pauktak pibina basu taksili memorandum asigi copy amasu governor da pisinki atopa pawamadana Fine Thian bana solution oiroi isa na traffic rule ngak triba makai pamdaba thawdok thokani arambam pramesh traffic rule thugaibagi salan kakpa fine thian bana solution oiroi isa na wakhal taba madi rule ngak triba makai accident amadi pamdaba thawdok thokani haina traffic control police ki superintendent of police arambam pramesh na phongdokre Wapham singasi Peoples for Political Rights and Responsibility Manipur Traffic Control Police Wing Manipur samnaraga numit tare nisumna sathakadaba exhibition come awareness on road safety hawdopagi thoram kanglagi western gate ta pangthokpa arambam pramesh na phongdokhi thoram du ma na hai traffic rule thugaidana satnaba hairibasi isagi safety gi tamangni rule singasi ngak na satabagi salan kakpa fine thibasina solution oigadabadi nati masigi chapchaba solution di isa na rule ngak na satpa gyan tabasini transport department degi phangba data amagi matungina English singani ga tara ga nipan English singani ga kungo homdoi accident thopagi sang asi hantarakpagi mami oi masi afaba khudam amani
अदुबे एक्सीडेंट थोलबा मतुंग रिपोर्ट तौरक्तबा नकल अनि यानखिबा कयासु यौरंबा ये मणिपुर हेलमेट उपगी चांगसु हेंगले उपतबा मियोय क्यासु लैरि हेलमेट लैरगा उपतना गारीदा हापसिलगा थौरिबा क्यासि तौबिगनोखि मागना मखातन हाय गारीदा एक्सॉस्ट पाइप मॉडिफाइड साइलेंसर हापन मियामदा अकायबे पीबदा नतना नॉइस पोल्यूशन थोकपा हेंगले मसिगी मतांगदा ड्राइव सेथबसु हौरे ट्रैफिक जाम थोलक्पा मतमदा सेकेंड खर खक अहान अकोन तानाबदगी खुदोंग थीबा थोकसु यावरि मसिगुमसिसु तोकपियु पैसेंजर गाड़ी सियलिबसिंगसु इकाय खुमनरि अदुबो पैसेंजर पुबा मतमदा करिगुंबा सिग्नल अमत पिरमदना तुंगमांग येंगदना पैसेंजर मनाक्ता ब्लैक फजनबदा सही सुदबा अंगांगसिंग गाड़ी थौबदगी थोकलोइदबा एक्सीडेंट क्या थोकपसु यावरि asma sigumba kaya si thoktana ba akhoi isa isa na pap taminasi makhata na miyam puna aware oinabasu hotnamina saiki thauramduda PPRRM gi media advisor Salam Ranjan hai lamdamasida traffic rule ngaktaba laithokpa kya dagi misimina kya yauri masi thoktana ba akhoi puna hotnamina ba madi isa isa na pap tanaba panamda thauramasi pangtokpani masi traffic police khaktana ko hanba ngamloi miyamna bap ta pasangi lamdam masida maru oina sahi sudana gari thauba modified silencer panba rule thugaiba kya leibadana tana central force na singba kayana traffic rule thugaibagi mamisu miyamna uba phangli masi akhoi isana bap ta dragadi awareness kya tawraga sumadugi kana ba leiroi makhatana miyam puna bap ta na tharam kya su pangthokane ki thauramduda MSPDCL की जनरल मैनेजर अंगम प्रियोरंजन PPRRM की मेडिकल हेड संसम जोपिटर सुसरुक याखियन सु पाउस द रिपोर्ट तोरकली अमरोमदना इनफोर्स डिसअपियरेंस की मतंग जेनेबा द अहानब मिफम पांगथोखरे कमल बाबू की फोटो अमदि मरी लेनबसिंग एमनेस्टी इंटरनेशनल न पुथोक्तुना उठ्रे मलेम की मफम अमत इनफोर्स डिसअपियरेंस की थौदोक थोअंदनब पन्नमना था असगी तरागा मंगा अमसुंग तरागा तरुक्ता जेनेबाद अहानबा वर्ल्ड कांग्रेस ऑन इनफोर्स डिसअपियरेंस पांगथोखरे हैना ह्यूमन राइट अलर्ट HRA न थदोरकपा सिरोल अमन हाइदि सिरोल सिना हाइ अहानबा मिफम अदुदा ममांग सही इंग्लिश सिंगनिगा कुनगा मरिगी नवेंबर तरागा मंगा थीबा खंगिदब लैश्रम कमल बाबू की फोटो अमदि मरी लेनबसिंग एमनेस्टी इंटरनेशनल पुथोक्तुनखि हारिबा फोटो दो इनवॉलंटरी डिसअपियरेंस एसोसिएशन मणिपुर फिदम अमसु मणिपुर इंटरनेशनल यूथ सेंटर MIYC की माइकैदगी पिरखिबनि इनफोर्स डिसअपियरेंस की मतंग अहानबोइन जेनेबा पांगथोखिबा मिफम अदुदा ह्यूमन राइट अलर्ट सुसर याखि मिफम अदुदा मलेम की लेबाक चामगा कुंदगी सिविल सोसाइटी ऑर्गेनाइजेशन सिंग एसोसिएशन की फैमिली सिंग स्टेट अमसु इंटरनेशनल बॉडी सिंग लोइना एक्सपर्ट क्याना सरुक याखि मसिगी मथक्ता वर्चुअल ओइनसु सरुक यादुना इनफोर्स डिसअपियरेंस की थवंग मालेमदगी मुथनबा पुना खुसमनदुना थबक तौमिननबा वाफम सिंग पुखनखि पैनल डिस्कशन अमसुम वर्कशॉप पांगथोक्तुना थवंग असि लेपनबा करी थबक लौखटकनी हाइबिगी मतंगदसु कुपना खनखि हाइदि मिफम अदु CEDI यूनाइटेड नेशन कमिटी ऑन इनफोर्स डिसअपियरेंस CED यूनाइटेड वर्किंग ग्रुप ऑन इनफोर्स और involuntary disappearance amasum office of the United Nations High Commission for Human Rights pun sinduna pangthokibani panma yabadi kumza english singani ga taret international convention for the protection of all person from enforced disappearance to India sign tokibani amaromdana NIA re thigat hananaba DMCC na taksilakli Mizoram police na thasi ki taraga manga state sigi matai oina leiba Saitan Kuldagi AK-47 rifle taru AK gi maru lising taraga yangkai amadi magazine taragum de fogat kibadu ki matangda National Investigation Agency NIA mas Mizoram police na makhata na kumna thigat pinawa Delhi Maitei Coordinating Committee DMCC na taksilakli DMCC na thadorak pa siuramada khulai fogat kibadu ga mari leinana miyoi manga fogat kibadu ki manungda memar base oiba National Front CNAF ki lusing ba mayari Mizoram police na mai pak na sathakiba Operation adumagna regional peace and stability the singnarakpasing phawan bangamlagani haina Mizoram police na phungdokpa leikrabane Mizoram da khulai fagatkiba simagna hokiba tha kullomasi mitai gi mathata landariba kuki sin militant sing nasu asigumba makhal gi khulai sing seasonary haiba takmani Manipur sin kuki militant sing asina masana sajaba ugi nongoi paibnati matang asida Manipur miyamna Indians intelligence ki maphamda
hangningbadi koki militant sing na paidi afaba makhal ki khusu khulai sing asi kadai dagi no habisini maramdi makhoi na paidi ba nongmai sing asi Manipur police da ki lut taw ki ba nongmai nati maram asina Mizoram na handak nongmai fogat ki ba thawdo adu ki matang da NIA asu Mizoram police na mapung fana thigat pi wan su DMCC na takshilakli losilak poi na to perform na cyber crime unit si lenga ki mayuk to wa nganglak pakhak yingsin na leibe agency amara MFWO social media da phone na mi hat kani thengna bada lem na tharui haina threat tawba kya post torokli bising lenga ki mari lena be agency singna khangsin usina dan leithokli bisigi wan to karino cyber crime haina leidiba Manipur police ki unit na si supna gi PNW gi kanagumana lenga ki mayok to wangang lakpa dukhak yengsina na balaibe agency amara haina Manipur Maitai Pangal Welfare Organization MMWO na hangakli lobasigi IPR secretary Sabir Ifhamna thadorak pasiolaman hai Miyam gi punsi amasum lantum ngak senba ngamdaba tarabadi miyamna lengak leitabaga sapmanana khalakani social media da phone communal hatred sandokliba madi phone mi hatkani thengnabada luisingani haina ken khangaliba comment kya si action lokatpham thoktabra kumza englishing ani ga kungo humdoi gi me ahum dagi lamdam asi da hingsa gi thawdok kya thoktuna Manipur gi apunba saktamda yamna sauna singnarakpa madi Manipur gi territorial integrity thugaidaba yaroi haiduna kanglop amana Manipur miyamna landarakli besigi mayokta MMWO na idea of united Manipur gi wakhalona ngasi phawba mayokna duna lakli asiguma matam asida tampak lamda operate tawba khulai paibisingi gi maraktagi kangbu khrana aikhoi mayam marakta kanglop furup naiba mongda award anai tawrakpa amadi mihat mipun satharakpa silebak thibani MMWO amadi Manipur miyam gi idea of Manipur gi wakhalona dugi mayoktani lamdam asigi hauzik oiribi issue asi khulai paiba kharagi kanglup furup naiba thawongdigi hena lusinanaba masa am oirakpa yai haibasi ngasigi Manipur lengana matam lairingai da yengsilauba mathoktai lengana matam sana thabak pek lakhot haudrabadi khulai paidaba misa miyam asi khangmangambagi pangat loikhiduna makuta khulai pekhat naraktuna lamdam asidu civil war tholak loi hainingai leti maram asina government ama lairabadi government amagi tawpham thokpa thawdang adu mapung phana tawbiyu government asina law and order mapung phana control ngamlakrabadi khulai pairam daba misa miyam gi masanga thoksana ba khulai pairak pa habisi masana tabani habaga loinana kairang awang lekai de lebi MD sanwas pu makuta khulai matik sana paiba kangbu omana tamthina phuruga hatok pikhiba thawong akan mamong na condemn tawbaga loinana asuma oil phangan gadabani haina lengak ta takshilakli loisalakpo ina to papam Naga Peace process ki matang na Muivah amasu interlocutor Mishra wari sanakre haukiba sai English nga magasamapan nga maudraga taretagi hauna Bharat Sarkar amasum NSN IMN gi marakta 6 pair thamdana santigi wari sa tharakrabasu hauzu phaba waroisin purapa ngamdabadagi umkhatnaba phibam ama lairingai seira sida ngarang sagol sunumita Dimapur gi Wongram colony da leiba NSN IM gi general secretary TS Muivah gi residence the Naga Peace Toki center ki mihut ama oiriba AK Mishra ga informal oina wari sanakre wari sanabadu the NSN IM gi senior leader BS ATM saruyaki nakalani na information oina wari sanaki baduda matam kuina warishin propangamduna laidiba Naga Peace to osi athubuda warishin purana bigi matang na khanaki AK Mishra gi Dimapur khoksura simaru oina frontier Nagaland territory issue gi matang na mahana lit tawba delegation amana wari sanana balakibani akhanana Naga Peace process ki damagori sanaba lakibanati NSN IM gi meke degidi India government na puxial sengdabana hauzik phawba peace to osigi warishin propangamdabani haina pena wapham kya phungdokhi haidi tendang nasumna meyamna thamjaram ge duga hauzik kuina di meyam paus matang sa lusinjarage masum meyam puna noba update ngaminasi